UNC की इकोनॉमिक ब्लॉकेट हंतोखरे नौना सेमखिबा डिस्ट्रिक्ट तरेट के मतंग द यंगसिलगनी हाइना गवर्नमेंट न थाजब पीखरे V Hangkhalian Protem Speaker oina washak lokre matam chana budget pass tawnaba governor na chief minister da yatham pikre Mihut oina karaklaba sing ngasi Protem Speaker na assembly da washak lohankre hayeng anawba government sigi bangal champion pangthoklagani Amasung Governors Cup Invitation Polo Tournament nasidagi Imphal ki mapal kangtay da hokre मैं बखरम जरे अदम नियंग बीरी बस इम्पैक्ट न्यूज़ ने आई खांगेन बम थोइनो हेन बी हाउसिंग पुंजा से फावबु की मरोई बपाव सिंह मियाम दे पिजरे मणिपुर यूनाइटेड नागा काउंसिल न नुमित चामगा कुंट्रा मापन चुप न चथरखिबा इकोनॉमिक ब्लॉकेट ngasi अहिंग नोंगयाइदगी हंतोकलगने ngasi सेनापति डिस्ट्रिक्ट हेडक्वार्टर्स की DRDA कॉन्फ्रेंस हॉल द UNC इंडिया गवर्नमेंट अमसुंग स्टेट गवर्नमेंट की ओइबा माइकई अहोम की वारी सानबद ब्लॉकेट हंतोकपगी वाफम असि यानब पुरखिबने यानब पुरखिबगी अचौब मरम असि अनौब डिस्ट्रिक्ट तरेट सेमखिबा अदु अनौब गवर्नमेंट असिना येंगसिलगनी हाइबा वाफमना ओइरे ngasi माइकई अहोम की वारी सानबा अदुदा मणिपुर गवर्नमेंट की माइकईदगी एडिशनल चीफ सेक्रेटरी सुरेश बाबू इंडिया गवर्नमेंट की माइकईदगी जॉइंट सेक्रेटरी होम नॉर्थ ईस्ट इंचार्ज सत्येंद्र गर UNC की माइकईदगी UNC कोर कमिटी की फॉर्मर प्रेसिडेंट पॉल लियो सैमसन General Secretary S. Milan, Ansam की President Seth Sasang, अमसुंग नागा Women Union की President न सरुक यादना नुमिदांग वायरम फाउबा वारी सानखिबने माइकई अहोम की वारी सानब लोइरब मतुंग पाउमी सिंग उनबद Joint Secretary Home North East in Charge सत्येंद्र गर न ngasi की माइकई अहोम की वारी सानब अदुदा UNC की issue अयाबा resolve तौरे UNC की डिस्ट्रिक्ट अनौब सेमबगी मतंग द लेरिबा पॉइंट ऑफ व्यू सिंगदु मणिपुर गवर्नमेंट ने येंगसिलगनी हाइखि वारी सानबदु द सरुक याखिबा एडिशनल चीफ सेक्रेटरी सुरेश बाबूना UNC की पेंदब सिंगी मनुंगदा अमा ओइरिबा डिस्ट्रिक्ट सेमबगी मतंग द मियाम तानरमदे हाइबदु तानरगनी हाइबसी ngasi एग्रीमेंट द यावरी हाइना फोंदोरखि And government of Manipur has taken on itself, like they'll be addressing all the concerns of the United Nations. UNC had a grievance, like they had a point of view regarding creation of new districts. They had a point of view, like there was a mention, and there is a fact that there have been 4 memorandum of understanding earlier. So this was not adhered to earlier. So now, like with the new government in place in Manipur, like all these grievances which made UNC to go in for economic blockade will be addressed. Everything like which had been placed on the table, all the grievances, and the main grievance was creation of the 7 districts, will be, the point of view of UNC will be considered, and fresh decisions will be taken wherever required. General Secretary S. Milan na UNC की issue पुंबा government का political ground द वारुसिन पुरकनी हाइना फोंदोखि UNC ना district तरेट सेंबा अदु हंतो उ हाइना demand तौबा अदु की मतुंगदा पाउमी सिंह ना हंगबा अकुपा वाफम अमता फोंतो उ हाइबा याखिदे ngasi की माइकई अहोम की वारी साबा अदु द blockade हंतोकपगी मतंगदा यानखिबा अदु की अकोपवा वारोल खंगबदी ngamdri UNC की ओइना ngasi की मिफम अदु द थमखिबा वाफम सिंगी मनुंगदा इंडिया की प्रेसिडेंट ने डिस्ट्रिक्ट तरेट सेंबगी मतंग द अकुपा वारोल पिरकनबा गवर्नर द याथंग पिबा ngallingay द डिस्ट्रिक्ट तरेट सेमखिबा अदु हंतोकपा वारोइशन अमा पुरक्त्रिबा फाउबा अनौब डिस्ट्रिक्ट सिंगी DC सिंग मथौ तौहंदबा अमसुंग UNC की लुचिंगबा सिंग थादोकपा यावरी The government of India also accommodate the sentiment of the Naga people, for which we have agreed upon it. Everything will be redressed, and then it will be at the political level. We are on the right track, and so if we are on the right track, it may be slow, but we will hit the target. Taramathoi Suba Manipur Legislative Assembly election the mihut oina karaklaba tongan ba assembly constituency gi mihut sing ngasi assembly the washak launabagi damag Churachandpur assembly constituency the gi mihut oina karakraba BJP gi mire V Hangkhalian bu Protem Speaker oina washak lokre
ngasi ayuk Raj Bhavan da Governor na V Hankhalian bu washak lohanki. Thoramadu Chief Minister Nongthombam Biren, Deputy Chief Minister Yumnam Joy Kumar, MPCC ki President Tian Hawkiv, amadi atopa Minister Singh Sarukyaki. Washak Loba Luarabat Tungda Governor Dr. Nasma Heptulana, Chief Minister, Deputy Chief Minister, amadi Minister Singh da Yariba Makai, Atuba Matamda Budget pass Tawbana Miyamgi Apaba Oigani Haina Apil Toki. Amaramda Taramathoi Suba Manipur Legislative Assembly ki Ahanba Assembly ki Mihut Singh Washak Lokre. Mikhalda Mai Paglakraba Mihut Singh MLA Oina Washak Loki Bagaloinana, Chahi Taramanga Chief Minister Oiramlaba Okram Ibobi Singh, Amadi Mahak na Luchingba Congress ki MLA Singaloinana Opposition Bench Tapamkre. Assembly session gingasi MLA Singh Washak Loba Adu Ayuk Pung Taramathoi Chap Jana Hoki. Session Hokrabasu ruling gi CM Yauno Opposition gi MLA Karadi Matam Thengthana Yoraki. MLA Singh Aduna Masa Masagi Pampam Singh da Pamlaba Matung, Protem Speaker Oriba V Hankhaliana, Makoi ki odd form Singh Adu Mensinana Bakhanki. Form Menbel Oraba Matung, Protem Speaker na MLA Singh Adubu, MLA Oibuki Washak Lohanki. Washak Loba Oraba Matung, Makhataba Agenda Laitabadagi, Hayengi Ayuk Pung Tara Taba Matam Pauba House adjourn Tauki. Ngasigi session adu hek haubaga Rajya Sabha gi MP Oramba Laikhidraba Haji Abdul Salam gi maphamda minute ani tumina leptano obituary reference speaki. Ngasigi MLA Singh Washak Loba adu da Ziribamdagi mai paglakraba Ashavuddin Su Washak Loki. Hayengi session da mapung phaba speaker ama khanbaga loinana BJP gi Pangal Changyeng pangthoklagani. BJP ga chungsinaba government ki Joint Legislative Party ki mifam ngasi Hotel Classic Royal Hall de pangthokre. Chief Minister Nongthombam Biren na luchingduna pangthokiba apunba mifam aduda BJP, NPP, NPF, LJP, AITC, Independent MLA ama yauna, National General Secretary Ram Madhav amadi Assam ki Finance Minister Hemant Biswa Sarma Susarukyaki. Mipamaduna, Konthauzam ki MLA Dr. S. Ranjan amadi Fungyar ki NPF MLA ke Laishobo, Convener amadi ko Convener oina yetna balaitana khankre haina BJP Manipur Pradesh ki chirol amana khanghalakli. Hayengdagi Hogadoriba Council of Higher Secondary Education Manipur na loba class 12 ki parikya gi dama council asigi chairman Lamabam Mahendrana Mahiroi Singh da yaipa pausel pirakli. Loinana Mikhal Namaram Oiraga Tha Amachuanthana Parikya Pangthoklabasu Mahiroi Singhi Khanduna Matam Chana Parikya gi fall Haidokani Haina Thazaba Pikre. Ngarang Baupra the Labor Kohosem ki office to Palmer Singo Unaba Amada Mahendra na Haikibada Handa Pangtokadoriba class 12 ki Parikya Asigi fall Matam Chana Laukthoknaba Technology gi Mateng Logani Loina Namakok Matang Taraba Mahiroi Singhi Maming Lauktokani Haikip. Panbayabadi Hayengdagi Hoduna Matang Tha April gi Konmathoi Pauba Pangtokadoriba Class 12 ki Parikya Asida Arts, Science, Samadi Commerce, High Stream Ahum Asipullaga Punna Mahiroi Listen Kuntaruka Chamri Nifuna Parikya Thagadori. Apunba Mahiroi Masing Asigi Manung Danupa Macha Mahiroi ki Masing na Lising Tarahum Doiga Chatruk Ahum Aduga Nupi Macha Mahiroi ki Masing na Lising Tarani Thoiga Chanipan Kuntrataretni. Manipur Pumbagi Oinaching Amadi Tampullaga Punna Center Marfudrani Thoi Thamduna Parikya Asi Niyom Chumna Pangthoknaba Sem Sabaloikre. Satra Satri Singna All India Exam Punamakta appear Toba Amadi admission Tobada Kudong Sadaba Amata Toktanaba Araiba resource Punamak Tada Zaraga Wana Zagani Handaki result declared Tobada Ring Yauna Haidok Zagani Ring Yauna declared Tobasina Satra Singi Marakta competitive Zillama Soidana Hengatkani Haibasi Council Lamadi Aishamaki Chetna Tazabani Nuxi Zaraba Satra Satri Sing Punamakna Yamna Chauna Mai Paktuna Lebaki Matik Saba Nagarik Ama Orasunu Haina Isorgi Mapamda Kuramjari. Council of Higher Secondary Education Manipur na loba class 12 ki examination Lakliba Mars Kundagi Horaga April Kunmathoida Luishan Gane.
Apunba institution chamaga humphuma gi nupa candidate lising tara homdoi ga chatruk ahom amasung nupi candidate lising tara nithoi chanipan kuntra taret yauna punna candidate lising kuntaruk ka chamri nifuna state asigi apunba examination center marfudra nithoi da athoi ahen tanagani Mahiroi Singhi career semgadoriba amadi tungi punsigi damak yamna maru oiriba examination asida Mahiroi Singhi mama mapa oiriba sing CSO sing amadi Mahiroi lupumna makna tengbang pibinabasu council asigi cherol amana appeal tawrakli Nakalamaramda Imphalaski district magistrate na thokpa cherol amagi matungina Board of Secondary Education Manipur na loba class 10 amadi council na loba class 12 ki examination center singi meter yangkai na konba mafam singda Miyam punba yaroi loinana examination mamang amasung matung minute tara manga faubada admit card paiba Mahiroi Singh board natraga council na authorized tawraba Miyoi Singh natraga district magistrate ki aiba order paiba Miyoi Singh natana kanagumba amata examination center sing da changba yaroi haina khanghalakli Nongchub haram khorzai lob noha kholgi lupa phudong ba thauram ga mari lainana chahi ama lup asina tha khudingi Lairik fonglakliba asigi tara humdoi suba thauram ga mari lainana ngasi lairik ani phongkre ngasi Manipur Press Club ta noha khol na sinduna pangthokiba thauram aduda gauro thonga machana iba lairik ithak macha amadi Dr. L Sashi Kumar na iba lila dasa phongkhi Ngasigi thauram aduda thoiding jam tombina athoiba mithunglen sinamacha Heramani Singna thauram mapu amadi Dr. K Santibilana akhanaba mithunglen oiduna sarukyakhi Lamdam asida khundariba chingmi tami singna akhang kanbaga loinana pumna makpu tasan khomjinna thogdok khudingmakta chatminaba ngamnanaba Revolutionary People's Front RPF na miyamda appeal tawrakli Lobasigi Publicity Secretary Roman Kuman na thokpachirol amana hai ngasi Manipur gi oiriba phibam asi karidagi oiraklibano haibasi chingtamgi miyamna kupna thizinba tawdana Makhoi masil gi marakta amana amabu maral sizinaduna waraunabagi phibam amada lakle masi tasengna ohenpham thokte chingtam punduna manana chawkhat minaba mateng pangnaba yaba amana amabu warauba yaba wahai wata saunaba yaba thodok amata tawdana punna thengna minanaba miyamna hotnaba mathau tai hairi Manipur gi puwari ga sago naduna laklaba khurai ahong gaida leiriba khurai ahong pung laifam gi khubambu mafam sida khundariba non local mayang teli singna losan khibadagi oirakliba fibam gi matang da nongmagi oiba khana nainabagi thoram amangasi Manipur Press Club ta pangthokre Awang shoibam lekai sintha lob amadi maichau ningsing lob and lairembi sintha lob na sinduna pangthokiba thoram asida saruk yakiba singna phongdokhibada kumja lising anida Manipur Lengakna Khurai Ahong Pung Asi Historical Ancient Monument and Remains Act 1976-79 gi matungina laifam amani haina laukthokrabane madugi mathakta State Gazette tasu laifamni haina phongba laikhrabane adubu lamdam sigi historical site amasu oiriba mafam asibu non local signal lokshinbadagi hauzik court ta case thengnaribane State government amadi mari leinabasingna matam chana case loishinaba hotnadabana laifam asi mutkhiba yana leire maramaduna puwari ga sagonariba laifam asibu kannanaba hotnabada miyamna mateng pangbiyu haina phongdoknakhi Matamamagi Manipur gi chahi taret khuntakpa matamda Myanmar gi mafam kayada machoi khundakraba Manipuri kayabu khomjin tasin biramba amadi mitai singi chanabi thaksi khasi masagi leizaramba tradition amasung culture kayabu ngaktuna thamnaba amadi malemdagi mutkidanaba hotnaramba Myanmar gi mitai Bamon khunjaudagi Kaksing Tabam Sundar Gopal Sarmana ikhang khanghaudana lambi gi khudong tiba amada lekhidabada All Manipur United Clubs Organization amukona chirol amada thamoi shok na nungai taba phongdorakli mahak lekhidaba asi Manipur amadi Myanmar gi tanatana malem gi mafam kayada khundariba Manipuri pumnamaki achauba mangjaba amani haina su chirol sna makha tarakli Matang swaisida break amalawjage Manipur amadi malim gi tongan bei pausang loina na khoi break ti yamna thun hanjarake Impact News mamit yang tatna lebiyo mayam bo mukha na taram nok chari bulletin asigi makha taba pau miyam de pizari
Ningomom Helendro Election Management Nasunduna Hokiba Taramathoy Suba Manipur Legislative Election da Yai School AC dagi Independent Mirep ama oina chongthokiba Ningombam Helendro bu Mikhal aduda thawai hakchang yauna Honabi kiba singbu thagatpagi mifam ama ngasi Ningombam Helendro gi Palace Compound da leba office ta fangtokre Ngasigi thoram aduda lamdam adonggi saknairaba miyoi kaya su sarukyakhi Thoramadada Helendro na Fongdokibada Mahakna Ahongba Yai School AC ama Oinanaba Mahakna Mikhal Asida Saruk Yakibani. Adubu Laibak Tibadagi Mikhal Aduda Mai Pakidrabasu Tungda AC Asigidamag Honaba Yaba Hotna Kini Haiki. Handaki Mikhal Aduda AC Asigi Miam na Mangonda Tazabat Tamli Haibadu Kangle Miam gi Tazabasu Mahakna Manghaloi Haina Makataki. Kendra Sigi Tongan Tongan Bena Sigi Lapiding Draga. Sa Kanaba, Kanadaba, Hydro Simba, Kalima of the Kagana, Lady Bucky and the Siki Pulimako, I will see Bidota, you Haleki, Lady Bride, Sida, I Mapama, Mazaga, Makandaya, Badi, Zaga, Madai, Kusambia, Pidota, Panamu, I Tamoy, Lady, Amade, Kawa Sangama, I Tagasari, I Mahata, Lady Bucky and the Siki, Sagari, and I Katoki. Numithomni chupna chathagadaba Manipur gi saknairaba aiba Kangjam Padma Kumar Laikidabagi Ningsing Thoram ngasidagi Samu Sangda leiba Chorus Repertory Theatre da hokre ngasi ahobu numita Manipur gi saknairaba kabi kayana saruk yaduna kabi samelan ama pangthoki tungda Kangjam Padma Kumar na iba Lila Macha Japan Lan utki ngasigi kabi samelan aduda saknairaba kabi taranithoina saireng pathoki Thoram Palan asigi nini chanban numit Mars Kunda Kavita Haibat Thimda Ahanba Padma Kumar Memorial Lecture Ashok Vajpayee na pigani Loinana Padma Kumar gi saireng da yumpham oiba dance theatre Sandhya gi isai khudol tamgani Chithi kaya pinaki ma makut thagai Mana kolegi mayum da kong hanbada aina sakan kong dole dinaraga wari kaya kaya sagi Ikhali akoi bagi lambida sakal lamam kong duna kung nganirong wari saduna sabi naki Sangam motel na sanduna sa takmin naki Yausanda bertayi ayak amsuk ay marut sina hawan suwangwada sina duna paiki Nong masandhyada Tiang kolegi misik laba campus ki lambida wari saduna sabi naki numidang wai di nungsuk thangba tiada ngangrana kasindur na sayat pada magi pak laba mai thongda ngangrana ba mangana yeki makkara ba sandon sirina irang langkaki mabu pada ehak ngawi BJP na luchingba anawba lengak asina kanna honaduna MLA Singh Washak Lokiba Pungkun Marigi Manungda UNC ki economic blockade hantok hanbang ngamduna BJP na miyam da pikiba thazaba adu thabak to onthok pangam khre haina Chief Minister Nongthombam Biren na ngasi Hotel Classic ta Paumi Singa unabada phungdokre ngasi government ki mihut sing yaw na wari sana kiba aduda yanaba ama purak pangam kiba asida Chief Minister na nungaiba phungdokiba ga loinana anoba government asina Kanglup khudingmaki interest sok handana nungsi chana na hingminanaba Lambida mai onsingani haiki mahangna makhata na haiki bada lengak asina ihan hanba oina economic blockade hantok hanba ngamkhraba matung ani suba oina Churatanpur gi ihauda laikhidraba singi asiba hakchang singi mathau mangam pangthoknaba wari sanaba hokre ahum suba oina ziri lambida ahenba mityeng changduna miyam gi chathok chasinda khudong chananaba khotnaragani haiki Nakalamaram da Sports University gi matang da Paumi Singh na hangba wahang gi paukhum oina CM na haikibada athuba matam da Sports University sanana ba hotnaragani adubu Sports University sanana ba hotnaringai cherakta Khuman Lampak Sports Complex da University asigi mathau tawhanna ba hotnaragani hainasu phongdokhi MLA wasakpa hek numisigi within 24 hours ta officially apoi ngasi dagi MLA wajurisa request okjabadagi United Naga Council gi silnaw sing Laibiri ba Manipur gi praja miyam na tabi dana economic blockade si suspend tore masigi demakta United Naga Council gi member sing Naga silnaw sing Kuki silnaw sing adi Maitai silnaw sing adaga Muslim silnaw sing Manipur da lairiba laiminai ba jati punamak aikoi appreciate tokjari yam maruena NPF ki initiate tokbira akoi gi honorable Minister Dingko amadi magi teams presidency awangbo yam kanna fajana yam sincerely hona bigre Manipur miyam gi maigai degi mahut silakanda si Minister mo ina makoy buthagat pa phungdok sari
makha ta na khoi lairiba jati punamak si interest soktana ba karai karai de kari doge hebo do koi atuba matam da thigatuna wari sanadana yamna tung koina satpe aba iselina woina himinar pa ama toina hingba aba himina ba aba nugumba lambi do koi sathegi kani wari sanaba continue togi kani Yausang kumaiga mari lainana chakcha haizanabagi kolik waiba chatpada kwa kaitel tiam laikai da miyoi kharana matai manau yauna miyoi ahum da khut tharakhiba thamoi shokna yaningde kari maramgi khut tharakhibano miyam da sengtokpirau haina victim oiriba akoizam Sarojini Devi na phongdorakle Manipur Press Club ta paumi singo naba amada akoijam Sarojini na hai haukiba March tara mari da kwa kaitel tiam laikai da leba thokchom gunagi mayumda laikai gi chak chanabagi kol waiba lakpada kol leiram dabadagi laikai asida leiba khaidem doyagi mayum tamna thorakpada mafam aduda leiramba miyoi kharana gari tongduna lakpa sorai sam amu mahaki loinabi sorai sam gita amasung akoijam Sarojini bu gari dagi kumhanduna khut tharakhibani haire Thogdogasigi matangda achumba maram khangdongnaba Lamphel Police Station da FIR panduna complaint tawki haina phongdorakhe moina ai khongoi nari se kari matangi no na ai police ta report ngamse tawjabe ani ai kari pare sate adu moina tawriba mong se kari no matangda ai ngonda kari ai ngonda amta di ai bi wa ba nangi na sana mi pura mi haide ai sa do laga hangba matamda moina yaude haide adu mamai leira sake to matamda tunglom da yamu la ma phubi re asu kari adu asu marandu khangda bani na kodi police report tawjabani se hena ai kaswai nga leite Headquarters Inspector General Assam Rifles South ki Jesami dagi Nagaland fawbugi numit mari nigi cycling khongchat mai pak na lotion kre cycling khongchat asi Major Vikrant Rajevon Slena luchingduna tha asigi tang tara taruk dagi khongsan khibani miyoi kunna saba tim asina Jesami dagi Nagaland fawbugi lambi da leiba kun changduna khunja singda Assam Rifles na mai pak na chathakiba thabak thoram sing khanghanke Government na miyamgi yaifanabagi damak paikhatliba tongan ba schemes singi matang dasu khunja singda khanghanki Imphal West Commando gi apunba tim amana ngarang numidang lo na thinkraba luf KCP keso maitegi kadarni haiba ama phakre pharaba miyoi adudi irengbam Mangol Zau Singh chahi humpu humdoi apokpa ai apabi Singh mayang Imphal chirai mayai lekai dagini hairi Mahagasi self-styled commander keso maitegi makhada leiduna miyoi kayadagi sel khaibagi thabak tauba ni haiba khangbangam Nepram Sagai apokpa thogal lupna Nemyoda Club amadi Nepra Menzor Women Voluntary Association ga punna sindana Nepra Menzor gi chamaga yankairak suba death anniversary thoram Sagolban Nepra Menzor Community Hall da pangthokre haina thogal lubasigi chirol amana hairakli thoram aduda lubasigi President and Bihari na Nepra Menzor Tumbra Singh gi maramda nungi oiba warol piduna thoram adu haudokhi haina chirol sina makhatarakli Hauze ngasino magi sanabagi pau. Kuntaret Suba Governors Cup Invitational Men's Polo Tournament amadi tarataruk Suba Governors Cup Women's Polo Tournament ngasidagi mapal kangzaibungda pangthokpa hokre. Ngasi Governors Cup Invitational Men's Polo Tournament asigi ahanba sanakiba match amada Manipur Police Sports Club B gi sanaroi T Pradip Kumar na panzel ahum I Khabana Panzel ani aduga TH Kauba amasung O Suresh ani na panzel amamam ga chanduna Chingkhai Hunba Polo Club Kongpal bu panzel taret amada maiti pi pangamki Match asida maiti hauraba Chingkhai Hunba Polo Club Kongpal gi amata ngairaba panzel aduna S Bronson na janki Manipur gi Chief Secretary Onavakishore IAS Yasamadi Arts and Culture gi Commissioner H Dilip Veterinary and Animal Husbandry gi Director H Chauba Giloinana Manipur Horse Riding and Polo Association gi Thaupuri Bamiyoi kya nanga sidagi haukiba Polo Tournament asigi hongdokpagi thoram aduda saruk yakhi Manipur Horse Riding and Polo Association asinduna chathariba Polo Tournament asigi hayeng sanagadaba nupagi match amada Manipur Police Sports Club C amadi Imphal Riding Club Lamphel Patka ani suba match tana Eastern Students Club Nongmaibung amasung Ibudhau Thangjing Polo Club Khongman anina lamba taunaragani Polo tournament, Assam Rifle polo tournament, Army polo tournament, ada makan maka ayam polo tournament mayam toguna, mayamu
kumai wani yang anda nada Manipur lagi hukum kita semua game polo sibu cakap dah bahawa mesti baik betul bagi ada tanya pada lewat pay ada kali baru ada polo sana bakapuna sekolah bagi sana bakapuna masih thawai yang tu na sana biba game masih boleh jokat di pada semua orang lalu biba mayang pun mampu suruh yang sana cari Lakliba April amadagi ahum phauba Assam gi Guwahati da pangthokadaba kunsuba East Zone Kho Championship 2017 da saruk yagadaba Manipur gi tongan ba club singdagi reserve player mari yauna nupa amasung nupi gi player taramari khalle haina Manipur Amateur Kho Association gi chirol amana hairakli khangalaba player singna lakliba March kunithoi da makagi office to report tawragadabani haina chirol sina makhatarakli MCA Luang Pokpa T20 Cricket Trophy da Sangai Champion Cricket Club Singjamai amadi Chem Khagempali ani mai pakre Manipur Cricket Association na sindunanga si Luang Sangbam da leiba Luang Pokpa Cricket Stadium da sanakiba tournament asigi Kontranithoi Suba League match amada Sangai Champion Cricket Club Singjamai na tos ngamduna fielding hana sanana ba warep lauki Match asigi ahan ba inning sanakiba thau thangmai banna match ki apiba over kun yaudana over taramapan ga ball Anida wicket tara makturaga supnagi run chama khaklauki match asigi ani suba inning sanakiba Sangai Champion Cricket Club Singjamai na over tara ni panda wicket manga turaga mai pakpagi run chama gamari adu lawbangamki match asigi man of the match na run nifu laukiba Sangai Champion Cricket Club Singjamai gi batsman Gilchrist na takhe Chathariba trophy asigi ngasi sanakiba Kontra humdoi suba liktana tos ngamkiba Chem Khagempali na match asigi apiba over kunda wicket mapan turaga run chamaga taret lauki match asida ani suba inning sanakiba Cyclone thangmai banna apiba over kunda wicket mapan turaga shubnagi run chamaga mari khak lauduna match asi maithike match asida Chem Khagempali gi all rounder Rajesh na run tara amasung wicket ahum lauduna man of the match takhe Hayang Chathariba Cricket Trophy asigi Kontra Mari Suba Liktana RRCC Churachandpur Amadi UCC Uripokka Kontra Manga Suba Liktana PTRC Patsoi Amasung PSC Khoyathong Anina Lamba Taunaragani Taramari Suba Manipur Veteran Cricket Tournament ta YWC Langthabal mai pakre tournament asigi ngasi sanakiba league match samada toss ngamkiba YWC Langthabal na match ki apiba over kun manga da wicket taruk turaga run chamaga tara manga lobangamki match asigi ani suba inning sanakiba crowd khamnam leirakna match asigi apiba over kun manga yaudana over kun mariga ball amada wicket tara mak turaga supnagi run chamaga taret khak lauduna match asi run nipanda maiti banangki Inning asida crowd khamnam leirak ki batsman Rohindro amadi Basanta anina run kontra humdoi amasung run tara taret lobangamki match asida YWC Langthabal gi all rounder Roses na run tara mari amadi wicket ahum lauduna man of the match takhi Manipur Veteran Cricket Association sindna Oriental College amadi Model Higher Secondary School gi sanabungda tim tarana saruk yariba tournament asigi hayeng sanagadaba league match samada Cookie Sporting Club Lambulen amadi Judging Cricket Club anina lamba taunaragani Ngasi pangthokiba tripartite talk ki maramda hojikta phangba pau amada ngasi pangthokiba tripartite talk adu point mari da maikai ahum na yanaba purakhi yanakhiba sing gi manungda Manipur government na blockade asigi matangda stakeholders singa khanaba loinana Manipur government na UNC gi luchingba ani condition amata yaudana thadokpa amadi mathangi tripartite talk tha asigi manungda political level da pangthokpa loinana UNC gi economic blockade ngasi ahingdagi hantokpa yauri haina additional chief secretary home government of Manipur Dr Suresh Babu K Radha Kumar commissioner works government of Manipur S Milan general secretary UNC Set Sasang president UNC amadi LM Tavitha president Naga Women Union na punna khutye piduna thadokpa cherol amana khangalakli Arab the bulletin is headlines amhanam yam da thamsage
UNC की इकोनॉमिक ब्लॉकेट हंतोखरे नौना सेमखिबा डिस्ट्रिक्ट तरेट की मतंगदे यंगसिल्लगनी हाइना गवर्नमेंट ना थाजबा पीखरे V Hangkalian Protem Speaker oina washak lawkhre matam chana budget pass tawnaba Governor na Chief Minister da yatham píkhre Mihodoina karaklabasing ngasi Protem Speaker na Assembly da washak law hankre hayeng anoba government asigi panggal changyang pangthoklagani Amasung Governors Cup Invitational Polo Tournament ngasidagi Imphal gi mapal kangjlaybong da hokre